ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯊꯋꯥꯏ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯥꯕ ꯆꯥꯛ ꯇꯣꯛꯂꯒ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯈꯥꯕ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯈꯥꯕꯁꯨ "ꯀꯔꯤꯅꯣꯅꯦ ꯃꯈꯣꯟꯁꯤꯕꯣ? ꯀꯗꯣꯝꯗꯒꯤꯅꯣꯅꯦ? ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯌꯦꯅꯈꯥ ꯅꯠꯇꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯍꯨꯏꯔꯣ ꯃꯤꯔꯣ ꯀꯞꯂꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯑꯩꯕꯨ ꯊꯣꯛꯑꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯑꯩ ꯊꯣꯛꯄꯒ ꯉꯝꯃꯔꯣꯏꯗ, ꯐꯃꯨꯡꯗ ꯑꯣꯏꯅ ꯆꯪꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯈꯥꯕ ꯐꯃꯨꯡ ꯆꯪꯉꯛꯄꯗ ꯄꯨꯔꯅꯤꯃꯥꯁꯨ ꯐꯃꯨꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ "ꯅꯨꯄꯤ, ꯐꯃꯨꯡ ꯊꯥꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯇꯨꯝꯃꯒꯦ, ꯇꯨꯝꯅꯤꯡꯉꯦ." ꯈꯥꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯕꯅꯤ." ꯈꯥꯕꯁꯨ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ "ꯀꯔꯤ ꯋꯥꯔꯤꯅꯣ? ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ." ꯈꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯇꯞꯅ ꯍꯣꯏ ꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯍꯟꯗꯛ ꯃꯌꯨꯝꯁꯤꯗ ꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤ ꯀꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯈꯥꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯑꯩ ꯑꯗꯨ ꯆꯥꯔꯒ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ." ꯄꯨꯔꯅꯤꯃꯥꯁꯨ "ꯂꯣꯏꯔꯦ, ꯄꯤꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯈꯥꯕꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯒ ꯆꯟꯗ꯭ꯔ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯈꯥꯕ ꯀꯧꯔꯛꯑꯝꯃꯤ꯫ ꯈꯥꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯟꯗ꯭ꯔꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯈꯥꯕ, ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯐꯥꯎꯕꯁꯦ, ꯆꯪꯉꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯆꯟꯗ꯭ꯔ, "ꯀꯩ ꯂꯩꯒꯦ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯜꯂꯁꯨ ꯌꯥꯕꯗꯨꯕꯨ." ꯈꯥꯕꯅ, "ꯏꯇꯥꯎ, ꯑꯩ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦ, ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯏꯅꯤ." ꯆꯟꯗ꯭ꯔꯁꯨ, "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ." ꯈꯥꯕꯅ, "ꯋꯥꯁꯦ ꯕꯣꯔꯤꯁꯁꯨ ꯌꯥꯎꯔꯒ ꯁꯥꯟꯅꯅꯤꯡꯕꯅꯤ ꯏꯇꯥꯎ." ꯆꯟꯗ꯭ꯔꯅ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯟꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁꯥꯟꯅꯔꯁꯦ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ." ꯈꯥꯕꯁꯨ, "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯗꯣ ꯂꯥꯛꯑꯣ, ꯂꯣꯏꯁꯤꯜꯂꯣ. ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ." ꯆꯟꯗ꯭ꯔꯁꯨ, "ꯍꯣꯏ, ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯣ, ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ." ꯁꯤ ꯍꯥꯏꯗꯅ ꯆꯟꯗ꯭ꯔꯁꯨ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯕꯨ ꯑꯃꯥꯏꯕꯤ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ." ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯁꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯥꯏꯕꯤ ꯇꯝꯅꯤꯡꯂꯤꯕꯁꯤꯕꯣ? ꯆꯍꯤ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ, ꯃꯔꯝꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨ." ꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯅ ꯑꯃꯥꯏꯕꯤ ꯇꯝꯅꯤꯡꯂꯤꯁꯦ ꯂꯃꯟꯒꯤꯗꯃꯛꯇꯅꯤ, ꯏꯆꯦꯒꯤ ꯂꯃꯟ ꯈꯨꯝꯅꯕ." ꯑꯃꯥꯏꯕꯤꯗꯨꯁꯨ, "ꯅꯆꯦꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯣꯔꯤꯁꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯊꯥꯗꯣꯏꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯄꯣꯏꯔꯩꯁꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ, "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" ꯄꯣꯏꯔꯩ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯗꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯄꯣꯏꯔꯩ ꯁꯥꯎꯔꯤ ꯈꯪꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯔꯤꯔꯣ? ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯦꯕ." ꯄꯣꯏꯔꯩꯁꯨ, "ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕ꯭ꯔꯣ ꯑꯩꯅ ꯁꯤꯗ ꯉꯥꯏꯔꯤꯁꯦ? ꯅꯪ ꯁꯪꯗ꯭ꯔꯗꯤ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯁꯤꯗ ꯉꯥꯏꯍꯟꯗꯣꯏ ꯁꯔꯨꯛ." ꯊꯥꯗꯣꯏꯁꯅꯥꯁꯨ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯩꯃꯥ, ꯁꯥꯎꯔꯅꯨ ꯍꯥꯏꯔꯃꯛꯇꯗ ꯑꯩ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯦꯗꯅ, ꯑꯩ ꯂꯥꯜꯂꯦꯕꯁꯦ." ꯍꯥꯏꯗꯅ ꯊꯥꯗꯣꯏꯁꯅꯥ ꯃꯅꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯇꯨꯅ, "ꯑꯣ, ꯌꯥꯔꯦ ꯁꯅꯥ ꯏꯕꯦꯝꯃ, ꯃꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯤ. ꯑꯩꯅ ꯀꯩꯝꯇ ꯁꯥꯎꯖꯗꯦ.
ꯑꯩꯈꯣꯏ ꯁꯅꯥꯕꯦꯝꯃꯗꯕꯨ ꯀꯅꯥꯅ ꯁꯥꯎꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯁꯣꯝꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯥꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏꯗꯨꯒ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯆꯤꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯅꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯉꯥꯡꯂꯛꯏꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯈꯥꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯕꯅꯤ ꯏꯌꯥꯝꯕ꯫ ꯏꯌꯥꯝꯕꯁꯨ ꯌꯥꯎꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯗꯨꯁꯨ ꯄꯣꯔꯛꯑꯣ, ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯁꯤ ꯍꯥꯏꯗꯅ ꯃꯊꯟꯇ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ꯫ ꯈꯥꯕꯁꯨ ꯄꯣꯏꯔꯩꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯉꯥꯡ, ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦ, ꯑꯗꯨꯁꯨ ꯈꯥꯕ ꯑꯩꯉꯣꯟꯗꯕꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯅꯪꯒꯤ ꯅꯨꯡꯁꯥꯁꯦ ꯑꯩꯅ ꯂꯩꯔꯥꯡꯒꯤ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯣꯏꯔꯩꯁꯨ ꯈꯥꯕꯒꯤ ꯋꯥꯗꯨꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯥꯡꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯈꯣꯏꯃꯨꯉꯩ ꯂꯩꯔꯤꯁꯦ ꯅꯪ ꯎꯗ꯭ꯔꯕꯣ? ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯑꯅꯤꯗꯨ ꯇꯁꯦꯡꯅ ꯐꯨꯅꯔꯛꯀꯗꯧꯔꯦ꯫ ꯊꯥꯗꯣꯏꯁꯅꯥꯅꯁꯨ ꯄꯣꯏꯔꯩꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯩ, ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯩꯁꯤꯕꯨ ꯅꯪꯕꯨ ꯇꯟꯗ꯭ꯔꯣ? ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯦꯕ꯫ ꯑꯁꯣꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯄꯣꯏꯔꯩꯕꯨ ꯊꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯁꯥꯎꯅꯤꯡꯅ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯕꯣꯔꯤꯁꯁꯨ ꯈꯥꯕꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯈꯥꯕ, ꯄꯥꯈꯠꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯔꯥꯡꯅꯤꯅꯦ ꯑꯁꯦ, ꯑꯩꯈꯣꯏꯅ ꯊꯥꯗꯠꯅꯤꯡꯕ ꯃꯇꯝꯗ ꯄꯠ ꯊꯥꯗꯠꯄ ꯌꯥꯕ꯫ ꯈꯥꯕꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯊꯥꯗꯣꯏꯁꯅꯥ, ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ, ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯨꯝꯗꯨꯁꯨ ꯈꯣꯟꯖꯤꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯌꯨꯝ ꯌꯧꯔꯕꯗ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯣꯏꯔꯩ, ꯑꯩ ꯑꯃꯨꯛ ꯆꯪꯉꯛꯀꯦꯀꯣ, ꯑꯗꯣ ꯇꯥ ꯀꯥꯕ ꯍꯣꯏ ꯊꯦꯡꯅꯔꯁꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯇꯨꯅ, ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯣꯏ ꯁꯅꯥꯕꯦꯝꯃ, ꯆꯪꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯅꯥꯎꯄꯤ ꯂꯦꯡꯕꯤꯁꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯆꯦ, ꯇꯥ ꯄꯣꯏꯔꯩꯁꯦ ꯌꯥꯝ ꯐꯩꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤ꯫ ꯆꯦ ꯅꯪ ꯅꯔꯥꯏꯕꯛ ꯐꯩꯀꯣ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯣꯛꯇꯨꯅ ꯃꯅꯥꯎꯄꯤ ꯂꯦꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ, ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ, ꯏꯟꯁꯥꯡꯗꯣ ꯇꯨꯃꯤꯟꯅ ꯁꯦꯝꯃꯨ, ꯏꯃꯥ ꯇꯥꯅꯤ꯫ ꯂꯦꯡꯕꯤꯁꯨ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯣ, ꯅꯨꯡꯁꯤꯗꯕꯒꯁꯨ ꯁꯥꯔꯤꯅꯤꯅꯦ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯎꯅꯕꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, ꯂꯦꯡꯕꯤ, ꯏꯃꯥ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ, ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯂꯦꯡꯕꯤꯅꯁꯨ, ꯑꯣ, ꯏꯃꯥꯁꯨ ꯈꯪꯂꯕꯅꯤ, ꯏꯆꯦꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯗꯣ ꯀꯩꯝ ꯀꯥꯟꯅꯔꯔꯣꯏ꯫ ꯊꯥꯗꯣꯏꯁꯅꯥ ꯄꯥꯈꯠꯅ, ꯀꯔꯤ ꯍꯥꯏꯕ ꯂꯦꯡꯕꯤ? ꯏꯃꯥ ꯈꯪꯉꯦ ꯍꯥꯏꯕ? ꯀꯃꯥꯏꯅ ꯅꯪꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯁꯦ? ꯂꯦꯡꯕꯤꯁꯨ ꯄꯩꯊꯣꯛꯇꯨꯅ, ꯀꯔꯤ? ꯃꯤ ꯇꯥ ꯄꯣꯏꯔꯩꯅ ꯅꯨꯡꯇꯤꯒꯤ ꯏꯆꯦ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯏꯃꯥꯅ ꯍꯪꯂꯛꯄꯒꯤ ꯑꯩꯅ ꯍꯥꯏꯔꯒ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯅꯥꯎꯄꯤꯗ ꯃꯈꯨꯠꯀꯗꯨ ꯊꯥꯔꯒ, ꯃꯁꯤ ꯑꯉꯥꯡꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯟꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ, ꯆꯥꯛꯀ ꯂꯣꯏꯁꯤꯟꯗꯈꯩ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯃꯃꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯦꯡꯕꯤꯅ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯣꯏꯗꯧꯔꯦ ꯏꯃꯥ, ꯏꯆꯦꯒ ꯐꯥꯒꯤ ꯇꯧꯔꯝꯕꯅꯤꯗ꯫ ꯁꯅꯥꯍꯟꯕꯤꯁꯨ, ꯀꯔꯤ ꯐꯥꯒꯤ ꯇꯧꯅꯔꯤꯕ ꯅꯆꯦꯒ? ꯂꯦꯡꯕꯤꯁꯨ, ꯏꯃꯥ, ꯇꯥ ꯄꯣꯏꯔꯩꯒꯤ ꯋꯥ꯫ ꯊꯥꯗꯣꯏꯁꯅꯥ ꯂꯦꯡꯕꯤꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯂꯦꯡꯕꯤ, ꯅꯪ ꯃꯁꯤ ꯑꯉꯥꯡꯁꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯣ, ꯈꯪꯉꯦ ꯏꯕꯦꯝꯃ, ꯄꯣꯏꯔꯩꯗꯤ ꯌꯥꯝꯅ ꯐꯩ, ꯏꯃꯥꯅꯁꯨ ꯌꯥꯏ, ꯈꯨꯟꯁꯤꯗ ꯃꯥꯃꯨꯛ ꯐꯕꯗꯤ ꯂꯩꯔꯔꯣꯏ, ꯏꯃꯥꯅ ꯌꯥꯏ ꯏꯕꯦꯝꯃ, ꯏꯃꯥꯅ ꯌꯥꯏꯀꯣ꯫ ꯊꯥꯗꯣꯏꯁꯅꯥ, ꯑꯁ, ꯅꯣꯏꯁꯤꯗꯤ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯗ꯫ ꯊꯥꯗꯣꯏꯁꯅꯥ ꯆꯥꯛꯈꯨꯝꯗꯒꯤ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯏꯀꯥꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯦꯡꯕꯤꯁꯨ, ꯏꯃꯥ, ꯏꯆꯦꯁꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦꯍꯦ꯫ ꯌꯥꯔꯦꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ,
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯨ ꯍꯥꯟꯅꯗꯧꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯂꯩꯔꯝꯗꯦ꯫ ꯀꯩꯅꯣꯅꯦ, ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯂꯩꯔꯝꯗꯦꯅꯦ ꯑꯁꯤ ꯈꯟꯖꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯏꯔꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯈꯥꯕꯒꯤ ꯀꯥꯡꯕꯨꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯃꯥꯟꯖ ꯑꯃ ꯌꯥꯎꯕ ꯎꯗꯦꯗ." ꯊꯥꯗꯣꯏꯁꯅꯥꯁꯨ ꯈꯥꯕ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯀꯤꯗꯨꯅ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯕꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏꯒ ꯂꯣꯏꯅꯅ ꯐꯥꯗꯨꯅ ꯆꯤꯡꯊꯛꯇ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯆꯦꯗꯨꯕꯨ ꯊꯦꯡꯉꯤꯅꯦ ꯉꯁꯤꯗꯤ." ꯂꯦꯝꯕꯤꯁꯨ, "ꯏꯃꯥ, ꯄꯣꯏꯔꯩꯒ ꯂꯥꯛꯆꯅꯤ, ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ, ꯅꯨꯡꯇꯤꯒꯤꯁꯨ ꯄꯣꯏꯔꯩꯅ ꯊꯤꯜꯂꯛꯄꯅꯤꯅ." ꯁꯅꯥꯍꯟꯕꯤꯁꯨ, "ꯑꯗꯨꯕꯨ ꯍꯥꯏꯕ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ." ꯁꯣꯝꯗꯅ ꯄꯣꯏꯔꯩꯁꯨ ꯊꯥꯗꯣꯏꯁꯅꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯌꯨꯝ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯄꯣꯏꯔꯩ ꯂꯥꯛꯄ ꯎꯕꯗ ꯍꯪꯂꯛꯑꯝꯃꯤ, "ꯄꯣꯏꯔꯩ, ꯏꯆꯦꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ?" ꯄꯣꯏꯔꯩꯁꯨ ꯂꯦꯝꯕꯤꯅ ꯍꯪꯂꯛꯏꯕ ꯋꯥꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯂꯦꯝꯕꯤ? ꯅꯆꯦꯕꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥꯅꯦ? ꯑꯩꯒꯁꯨ ꯉꯁꯤꯗꯤ ꯊꯦꯡꯅꯗꯦ." ꯂꯦꯝꯕꯤꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯩꯅꯣꯅꯦ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯦꯗꯤ ꯉꯁꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈꯤꯕꯅꯤ, ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯗꯤ ꯄꯣꯏꯔꯩꯒ ꯂꯩꯃꯤꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ." ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯁꯨ ꯊꯨꯅ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯐꯪꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯄꯣꯏꯔꯩ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯖꯈꯤ꯫ ꯁꯣꯝꯗꯅ ꯈꯥꯕ, ꯕꯣꯔꯤꯁ ꯑꯃꯗꯤ ꯆꯟꯗ꯭ꯔꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯁꯔꯛ ꯇꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯁꯥꯎꯅ ꯈꯥꯕꯗ ꯍꯥꯏꯔꯛꯏ, "ꯈꯥꯕ, ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯁꯨ ꯐꯕ ꯑꯣꯏꯔꯣꯏ." ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯥꯕꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯁꯤꯔꯝꯗ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯅꯥꯄꯜ ꯂꯦꯞꯇ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯄꯣꯏꯔꯩꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ." ꯈꯥꯕꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯏꯟꯊꯨꯗꯨꯅ ꯁꯔꯥꯛ ꯇꯝꯅꯕ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏꯁꯅꯥꯅꯁꯨ ꯊꯩꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯁꯔꯥꯛ ꯇꯝꯕꯤꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯩꯅ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯂꯧꯒꯅꯤ." ꯈꯥꯕꯁꯨ ꯁꯥꯎꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯀꯣꯛꯇꯨꯗ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯈꯥꯕꯅ ꯕꯣꯔꯤꯁꯇ ꯍꯥꯏꯔꯛꯏ, "ꯁꯤ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯁꯤꯗ ꯑꯗꯨꯝ ꯊꯝꯅꯗ꯭ꯔꯥ?" ꯕꯣꯔꯤꯁꯅꯁꯨ, "ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯐꯝꯖꯤꯜꯂꯝꯃꯁꯤꯗꯅ." ꯆꯟꯗ꯭ꯔꯅꯁꯨ, "ꯈꯥꯕ, ꯕꯣꯔꯤꯁꯀꯤ ꯋꯥꯁꯤꯅ ꯐꯔꯅꯤ, ꯑꯃꯨꯛ ꯄꯨꯔꯒ ꯀꯗꯥꯏꯗ ꯊꯝꯅꯤ?" ꯑꯁꯨꯝꯅ ꯈꯥꯕꯅꯁꯨ ꯌꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯐꯝꯖꯤꯜꯂꯝꯃꯁꯤ." ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯝꯖꯤꯜꯂꯝꯂꯒ ꯍꯜꯂꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯂꯦꯝꯕꯤꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯞꯂꯨꯅꯨꯁꯦ, ꯏꯃꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯕꯤꯒꯦ꯫ ꯑꯗꯣ ꯅꯆꯦꯒꯤ ꯊꯋꯥꯏꯗꯤ ꯃꯊꯤ ꯐꯣꯡꯂꯛꯇꯕ꯭ꯔꯥ?" ꯂꯦꯝꯕꯤꯁꯨ, "ꯏꯃꯥ, ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯏꯆꯦꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯪꯒ ꯆꯥꯎꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯁꯨ, "ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯅꯕ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯒꯦ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯅ ꯂꯦꯝꯕꯤꯕꯨ ꯃꯇꯝ ꯆꯪꯅ ꯑꯃꯥꯏꯕꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯒꯤ ꯃꯪꯂꯥꯟꯗ ꯊꯥꯗꯣꯏꯁꯅꯥꯕꯨ ꯎꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏꯕꯗꯨ ꯇꯥꯔꯝꯃꯤ, "ꯄꯣꯏꯔꯩ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯗꯤ ꯑꯣꯏꯔꯔꯣꯏ. ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯑꯩꯗꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯅꯣꯒꯤ ꯅꯔꯛꯇ ꯍꯜꯂꯛꯑꯔꯣꯏ. ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ
ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯈꯤꯅꯤ. ꯅꯪ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯥꯏꯌꯨꯀꯣ. ꯄꯣꯏꯔꯩ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯑꯝꯃꯤ. ꯄꯣꯏꯔꯩ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯀꯔꯤ ꯍꯥꯏꯕ? ꯀꯨꯏꯔꯔꯣꯏ ꯍꯥꯏꯕ? ꯑꯁꯤꯕ ꯊꯋꯥꯏ. ꯑꯗꯨꯗꯤ ꯇꯥꯗꯣꯏ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯀꯞꯂꯛꯑꯝꯃꯤ. ꯄꯣꯏꯔꯩ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯤꯕ ꯈꯪꯗꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯑꯃꯥꯏꯕꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯍꯩꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ. ꯂꯦꯝꯕꯤꯁꯨ ꯍꯜꯂꯛꯑꯦ ꯏꯃꯥ. ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯂꯃꯟ ꯄꯨꯝꯕ ꯑꯩꯅ ꯁꯤꯡꯒꯗꯕꯅꯤ. ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯂꯣꯏꯅ ꯈꯪꯂꯛꯑꯅꯤ ꯏꯃꯥ. ꯀꯨꯏꯔꯔꯣꯏ. ꯁꯅꯥꯍꯟꯕꯤꯁꯨ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯉꯥꯏꯔꯤꯕꯁꯤꯁꯨ. ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯦꯝꯕꯤ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯧꯔꯛꯃꯤ. ꯇꯥ ꯄꯣꯏꯔꯩ. ꯇꯥ ꯄꯣꯏꯔꯩ ꯂꯩꯇꯕ꯭ꯔꯣ? ꯄꯣꯏꯔꯩꯁꯨ ꯆꯣꯛꯊꯔꯕ ꯃꯁꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ. ꯀꯅꯥꯅꯣ? ꯂꯦꯝꯕꯤ ꯅꯪ ꯑꯣꯏꯔꯦ. ꯀꯩ ꯂꯩꯒꯦ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ. ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯥ ꯄꯣꯏꯔꯩ, ꯑꯩ ꯅꯪꯒ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ. ꯀꯩ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯂꯦꯝꯕꯤ? ꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥ ꯄꯣꯏꯔꯩ, ꯑꯩ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ ꯍꯥꯏꯗꯅ ꯆꯞꯌꯨꯡꯅ ꯂꯦꯞꯂꯤ. ꯄꯣꯏꯔꯩꯁꯨ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯊꯥꯗꯣꯏ ꯁꯤꯔꯦ ꯍꯥꯏꯕ? ꯌꯥꯔꯣꯏꯌꯦ. ꯀꯅꯥꯅ ꯃꯥꯕꯨ ꯁꯤꯔꯦ ꯍꯥꯏꯔꯤꯅꯣ? ꯃꯗꯨ ꯌꯥꯔꯣꯏ. ꯂꯦꯝꯕꯤꯁꯨ ꯇꯥ ꯄꯣꯏꯔꯩ, ꯅꯪ ꯒ꯭ꯌꯥꯟꯃꯨꯛꯇꯗꯤ ꯇꯥꯔꯣ. ꯑꯩꯅ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ. ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯅꯪꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ. ꯑꯗꯨꯒꯤ ꯅꯪꯒ ꯊꯥꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ. ꯄꯣꯏꯔꯩꯁꯨ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯗꯨꯒ ꯅꯆꯦꯕꯨ ꯀꯅꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯇꯥꯍꯜꯂꯤꯕ? ꯂꯦꯝꯕꯤꯁꯨ ꯁꯥꯎꯅ ꯈꯥꯕ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯃꯥꯒꯤ ꯈꯣꯡꯂꯣꯏꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯄꯔꯥ ꯇꯝꯕꯤꯔꯗꯕꯅꯤ. ꯄꯣꯏꯔꯩꯁꯨ ꯀꯩ ꯍꯥꯏꯕ? ꯈꯥꯕ ꯍꯥꯏꯕ? ꯑꯗꯨꯒ ꯀꯩꯒꯤ ꯅꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯇꯥ ꯄꯣꯏꯔꯩ, ꯃꯣꯏꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯥꯏꯒꯤ ꯊꯧꯁꯤꯟꯗꯒꯤ ꯂꯃꯟ ꯈꯨꯝꯂꯒꯅꯤ. ꯃꯗꯨꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯒꯤ ꯄ꯭ꯂꯥꯟ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯍꯥꯟ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏꯁꯨ ꯂꯦꯝꯕꯤꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯛꯑꯝꯃꯤ. ꯈꯥꯕ ꯕꯣꯔꯤꯁ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯨ ꯋꯥ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯥꯟꯅꯈꯤꯕ ꯑꯃꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯟꯅꯗꯦ. ꯑꯗꯨꯅ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯁꯥꯏ ꯂꯦꯝꯕꯤꯅ ꯑꯃꯥꯏꯕꯤ ꯇꯝꯂꯛꯈꯤꯕ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ. ꯈꯥꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯅꯁꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯅ ꯖꯟꯇ꯭ꯔ 3 ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯁꯦ, ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯦ ꯅꯣꯏꯒꯤ ꯄꯥꯕꯣꯝꯗ ꯁꯤꯖꯤꯜꯂꯨ. ꯑꯗꯨꯅ ꯅꯣꯏꯗ ꯁꯣꯛꯄ ꯊꯦꯡꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯗ ꯁꯦꯜ ꯃꯌꯥꯝ ꯀꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯝꯗ ꯂꯦꯝꯕꯤꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯁꯨ ꯁꯣꯜꯂꯛꯑꯝꯃꯤ. ꯑꯄꯪꯕ ꯅꯣꯏꯅꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦꯗ. ꯈꯪꯒꯅꯤ ꯅꯣꯏ ꯁꯤꯗꯒꯤꯗꯤ. ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯔꯛꯄꯗ ꯂꯦꯝꯕꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯏꯔꯩꯁꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ. ꯂꯦꯝꯕꯤꯁꯨ ꯄꯣꯏꯔꯩ ꯂꯥꯛꯑꯕꯅ ꯃꯥꯅ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯀꯌꯥꯕꯨ ꯁꯣꯜꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯑꯝꯃꯤ. ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯄ ꯎꯕꯗ ꯄꯣꯏꯔꯩꯁꯨ ꯀꯞꯂꯛꯑꯝꯃꯤ. ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯇꯥ ꯄꯣꯏꯔꯩ, ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ. ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯂꯛꯈꯤꯅꯤ ꯍꯥꯏꯗꯅ. ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ. ꯏꯆꯦꯒꯤ ꯂꯦꯝꯕꯤ, ꯅꯪꯅ ꯏꯆꯦꯒꯤꯗꯃꯛꯇ ꯇꯧꯔꯨꯕ ꯃꯌꯥꯝꯁꯦ ꯅꯆꯦ ꯇꯁꯦꯡꯅ ꯄꯦꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯅꯤ. ꯂꯦꯝꯕꯤꯁꯨ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯏꯆꯦ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯇꯈꯦꯜꯂꯩꯅꯁꯨ ꯄꯥꯡꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯒꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ. ꯑꯩꯅꯁꯨ ꯏꯆꯦꯒꯤ ꯊꯋꯥꯏꯕꯨ ꯍꯦꯟꯅ ꯀꯟꯅꯕ
ꯑꯩꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯑꯅꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯅꯣꯛꯇꯨꯅ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯄꯣꯏꯔꯩꯁꯨ ꯊꯥꯗꯣꯏ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯨꯠꯃꯛꯅ ꯂꯃꯟ ꯈꯨꯝꯃꯨ ꯊꯥꯗꯣꯏ ꯅꯪꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯡꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯅꯪꯅ ꯉꯁꯤ ꯈꯨꯝꯒꯗꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯨꯔꯣ ꯊꯥꯗꯣꯏ ꯑꯁꯣꯝꯅ ꯍꯥꯏꯔꯛꯑꯕꯗ ꯊꯥꯗꯣꯏꯅꯁꯨ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯈꯥꯕ ꯕꯣꯔꯤꯁ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯌꯨ ꯊꯛꯇꯨꯅ ꯂꯧꯕꯨꯛ ꯃꯌꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯈꯥꯕꯅꯁꯨ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔ ꯑꯀꯟꯕ ꯑꯃ ꯁꯤꯔꯦꯗꯅ ꯊꯋꯥꯏ ꯃꯥꯅ ꯀꯩꯗꯧꯖꯔꯨꯗꯣꯏꯅꯣ ꯕꯣꯔꯤꯁꯁꯨ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯀꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯈꯤꯒꯦ ꯈꯥꯕ ꯆꯟꯗ꯭ꯔ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯑꯝꯃꯤ ꯈꯥꯕꯁꯨ ꯍꯩ ꯉꯥꯏꯈꯣ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯁꯤꯕꯣ ꯕꯣꯔꯤꯁꯅꯁꯨ ꯏꯇꯥ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯂꯧꯕꯨꯛꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯊꯋꯥꯏꯗꯨ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯁꯨ ꯊꯥꯗꯣꯏ ꯁꯅꯥ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯉꯁꯤꯗꯤ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯣꯔꯤꯁꯁꯨ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕꯁꯦ ꯅꯪꯅ ꯁꯣꯛꯄ ꯉꯝꯗꯅꯕꯅꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯕꯣꯔꯤꯁꯄꯨ ꯄꯥꯏꯗꯨꯅ ꯂꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯑꯕ ꯑꯁꯤꯗꯗꯤ ꯈꯥꯕꯒ ꯆꯟꯗ꯭ꯔꯒꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯈꯥꯕꯁꯨ ꯌꯨꯒ ꯉꯥꯎꯕꯒ ꯆꯦꯟꯕ ꯉꯝꯂꯝꯗꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯕꯣꯔꯤꯁꯄꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯣꯠꯇꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯈꯥꯕꯒ ꯆꯟꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯦꯟꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯗꯤ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯥꯕꯗꯣ ꯂꯩꯔꯝꯗꯦ ꯆꯟꯗ꯭ꯔꯅ ꯈꯥꯕ ꯂꯥꯛꯑꯣ ꯌꯨꯝ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯁꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯑꯁꯨꯝꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯝꯃꯤ ꯆꯟꯗ꯭ꯔ ꯑꯃꯨꯛꯁꯨ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯏ ꯊꯥꯗꯣꯏ ꯁꯅꯥꯅ ꯆꯦꯟꯕ ꯉꯝꯍꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯕꯨ ꯂꯩꯔꯝꯂꯤꯕ ꯅꯨꯡ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯃꯀꯣꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯟꯖꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯄꯗ ꯈꯥꯕ ꯃꯊꯟꯇ ꯉꯥꯏꯁꯤꯜꯂꯛꯏ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯈꯥꯕꯗꯣ ꯋꯥꯔꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯋꯥꯔꯕ꯭ꯔꯣ ꯆꯦꯟꯕ ꯈꯥꯕꯁꯨ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯅꯕ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯆꯦꯜꯂꯝꯃꯤ ꯆꯦꯜꯂꯤꯕꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯂꯝꯗꯦ ꯀꯣꯟꯅꯗꯤ ꯈꯥꯕꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟꯗꯅ ꯊꯥꯗꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯖꯈꯤꯕꯗꯣ ꯅꯣꯏꯅ ꯇꯥꯈꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯥꯂꯤꯅꯤ ꯑꯁꯨꯝꯅ ꯈꯥꯕꯕꯨ ꯃꯈꯣꯡꯗ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯛꯑꯒ ꯑꯔꯥꯞꯄ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯪꯁꯤꯜꯂꯝꯃꯤ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯤꯗꯨꯁꯨ ꯃꯤ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯀꯤꯗꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯥꯕꯁꯨ ꯑꯗꯨꯃꯛ ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯅꯥꯎꯄꯤ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯏꯆꯦ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯏꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯂꯔꯣꯏ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯇꯤꯟꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯊꯋꯥꯏꯅ ꯃꯥꯡꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ